मांगता दुन लेरिबा लमदम असिग अचौबा वाथोक कया तुंगोइनरगा असेंबली की हाउस ता कयारा खना थमख्रो वाफम अमदा एमपी अमना हंजिन हंजिन मियामबु लाना लमजिनबु मानबा वाफम फोंदोकपा असि लाइबक थिबनि हाइना मिनिस्टर कराम श्यामना फोंदोकरे चाइल्ड मैरिज का मरी लेना कंप्लेन अमा लाकपदगी येंसिनबा चलुबा चाइल्ड लाइन थौबानगी कांगबुदा खुथारखरे थासी कुमापंदगी मोरेदा मतम कक्तबा बनगी खोंगंग चंगसिलगनी तौरंबा अदु मतम खरगी ओइना हंदोकरे All Manipur Student Union MSU na safong lakhiba kumjak yankhai mari surakpagi mapok kumon thorong ngasi DM College campus ta leiba lup asigi headquarter da pangthokre Manipur da leiriba private school amadi boarding sing akan bachana pathap ama semduna chalai hannaba lainga ko taksilagni haina MSU gi president Peter Raisam na phongdokre MSU Jiram district committee na sinduna MSU gi yankhai mari rak suba mapok kumon thorong pangthokre Bharatiya Mazdoor Sangha BMS Manipur State na sinduna ngasi lamphel fatta leiba MSPDCL EEU IED2 campus ta Paryavaran Divas Palan thoram pangthokre Imphal da phongbu pause kharada maitai mayekpu education department na ani thokhalle haina headline pidun lana paujel pirakpa si yamna laibak thibani karigumba kanglai lon asibu lale hairabadi chapchaba khudam chagnam ga konana miyam mamang da puthok pira u haina Professor NG Kangjia Mangang na phongdokre Thasi kulumdogi numida ngaram pung manga helakpa adwaida Wangoi police station gi manung chanba hiangthang thongkong manakta masak khanghodaba gari amana tholombadagi laikhidraba maibam sajit misi gi matang da sengkhiba jeisina misi aduda chenari ba gari phana bataksil aduna mongsangai mamang laikai da wakan from chathakre Lamdam masida United People Front Manipur na safong laktuna miyam gi thabak torokba chahi kumathoi mabung farpagi kumon thoram ngasi Senapati district gi manung chanba Lisamlok community hall da pangthokre Women Action for Development Ward na sinduna ngasi North AOC da leiba hotel classic da crime against women and children in Manipur haiba hiramda nongwi oiba khanani na mifam pangthokre Makhowa da Federal Bank gi gari amadagi sel huran bada chenaba mi mari ngasi Pan Bazar Police ki kangbu amana phagat pangamkhre amadi thiba khangdana leiri All Assam Chutia Students Union gi Lakhimpur District Unit ki thongmi singna Assam Government amadi NHPC Limited anina megawatt chani puthokpa ngamba Lower Sub Ansari Hydroelectric Power Project amuk hana mathau tawnabagi Memorandum of Agreement khuyek pinabagi mayokta khongjang changsinkre Article 370 lokthokhibaga mari lainana Supreme Court ta tharakpa petition just manga na saba Constitution Bench amana October thada yengsinaba matam thakre